Sahi kuntra mangalan sa la agadi nupi gi ma ki ek ki quality na tragana quantity si 50% down chat khrane ba ko aduna ma conceive oi bagi chance am ne me ba 35 years cross to sala de awa thabi gumba gai gumba si di ki hong gumba si angang de abortion khara to alle ba so gumba si sa ba ya de adugi matung da ma na haide arumba pochai haide tham ba khot pa to ba ya de early pregnancy sida bleeding to ga kai ba khot pa su to ga iron calcium cha ba si angang cha we na iron calcium cha ta gumba anemic oi ga tha tare ta ni pan da lak pa adu gumba ma ma yawi ko ado sigi si ama phatte iron calcium si de regular wen cha ga dam after delivery matung da suma tha ahum natraga na taruk phobode dum iron calcium si cha ga dam ba magi kam khu ba adagi angang gi weight si yam chaw ba natraga na ising wat ba angang si position chumdra ba ade angang mi hun son tharaba nauti phaijan ba de mi konem chat pain hai ba ko adu gumba tawra ga di ade angang soidana maki operation tawrani adu na tabada atopa indication da di hedi pakna di tawbagi maram di lagi Dr. Salma Begum yum di kar makhale kai da pa le ba ko ado yumna Lilong character gini ado hauji ai si isa ga clinic ama hang jaraga Lilong Arab ti lamkhai da lai jare clinic tu gi maring na well care scan center ko je ai ki baba gi miming na Muhammad Abdul Rahman kawi mama gi miming na bibi Hazira ko je kesini na mangane nupi mari nupa mangane ai na khoi da gi hanne aduga ai gi khai do na inaw nupa ne ma DBS loire aduga makha sum kai job kum khara ngai jari aduga ai gi inaw nupa du gi makha da nupi ahum ni makhoi ahum maksu doctor ne ma inaw nupa du gi makha nupi ani subasina ma su gai ni gi ne ma na state ki thabak tawi aduga ani su ahum subaga mari subaga dona hujik MBBS tawjare ahum subaduna Jennings ta tawre aduga mari subaduna 𝗖𝗿 hospital da taw completed oirabana ai ga inaw nupi duga ai gi makha gi inaw nupi sika gai ni ma su akhoi ani loijare ani amana hujik tamme amana Jennings ta tamme amana 𝗖𝗿 hospital khoi Dr. Salma gi di sarkar gi thabak tawjadra sa gi oiba clinic ama hangjara ga stala jare aduga hang matam da JR hospital da su sat aduga JR hospital da su adum ye Dr. Isnau mari makse kramaina haidi khoi private to ina tamakira natragana government gi oiba khoi NEET ki selection tawraga tamakpra natragana kramaina tamakpano dum tanga habiu akhoi gi matam da di NEET si laitre Manipur PMT ena lai adugi matam da AIPMT do Manipur PMT okay Manipur PMT da selection tawi ai ga inaw nupi ani suba se aduga ani ahum subaga mari suba si mogoi matam da di NEET lakre moi so sidagi selection tawraga state ki selection tawraga tambang hatani private da tambadi mat ai yona di class 10 phawbadi Christian English school da tamjara aduga 11 12 na Brazil Institute of Science da tamme adugi matung da coaching yaura kanda selection phangjabane Manipur PMT da khalak pado matam da khoi gi rank si kyamuk ta lakhi aina 2009 da thajabane Manipur PMT do aina first ta ki Manipur ki oina aduga tamana college to MBBS to lady harding da khallaga tamkhre first ta ba matung da aduga inaw nupi gina magi 12 hek loibaga thabada ma rims ta phamni general sita sanba okay matam da isamak si Manipur gi oina all Manipur gi oina khoi gi merit list ta number 1 da lakhi ba yam nuai congratulations thengna ba thengna haijaba tare aduga loinana inaw san hek ikha ta ba du so adumak phauki haijaba wafam adoni yam nuai jai hauji ikhoi gi doctor na specialist oirakibasi sahi kya mukti phabi khra aisi 2016 da selection phangbane ba post graduate guide da ko adu so lady harding da Delhi da dum tawjara MBBS tawba sapsa di sapmana ba college tu da aduga loisalakbana 2019 da loijarakpan adudagi adum thorakpadagi sida adum naikba adum haujar aduga specialist loirakibisna sahi kya da loirakhiba 2019 da 19 da loirakhiba okay yam nuare adu masu ikoina yamaroina hajaba tare matung da sahi ahum mama SR rims da SR tawba se loi okay sahi ahum mama na rims da SR tawre kari gumba kana gumba nupi ama aikhoi gi pregnancy si masi conceive oire haina lakpa hariba conceive oire na lakpa si masida ahan bada tawgadaba magi mangonda tawgadaba treatment si karino aduga karam medication kari precaution haiba singdu chawrak pamtang thabiu ahan ba conceive oire ga lakpa sida magi mens ki history si fazana lawrani ko aduga magi mens ki history duga
ꯃꯥꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯋꯤꯛꯁꯇꯤ ꯀꯌꯥ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯄꯥꯔꯅꯤ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃ ꯂꯧꯔꯒ ꯌꯦꯡꯉꯅꯤ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯝꯇꯝꯁꯤꯡ ꯍꯪꯉꯅꯤ ꯄꯦꯁꯦꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯅꯣꯖꯤꯌꯥ ꯚꯣꯃꯤꯇꯤꯡ ꯍꯥꯏꯗꯤ ꯑꯣꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯗꯒꯤ ꯃꯀꯣꯛ ꯉꯥꯎꯕꯒꯨꯝꯕ ꯍꯥꯏꯗꯤ ꯑꯔꯂꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯇꯧꯕ ꯁꯤꯝꯇꯝꯁꯤꯡꯗꯣ ꯍꯪꯉꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤꯡꯗꯨ ꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯃꯈꯣꯏꯗ ꯑꯩꯅ ꯄꯤꯒꯗꯕ ꯑꯦꯗꯚꯥꯏꯁꯁꯤ ꯆꯥꯕꯗ ꯆꯦꯛꯁꯤꯟꯒꯗꯧꯕꯀꯣ ꯑꯋꯥꯊꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯤꯍꯣꯝꯒꯨꯝꯕ ꯑꯁꯤꯁꯦ ꯑꯉꯥꯡꯗ ꯑꯦꯕꯣꯔꯁꯟ ꯈꯔ ꯊꯣꯛꯍꯜꯂꯦꯕ ꯁꯤꯒꯨꯝꯕꯁꯤ ꯆꯥꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯗꯤ ꯑꯔꯨꯝꯕ ꯄꯣꯠ ꯆꯩ ꯍꯥꯏꯗꯤ ꯊꯥꯡꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯗꯦ ꯑꯥꯔꯂꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯁꯤꯗ ꯕ꯭ꯂꯤडिꯡ ꯇꯧꯔꯒ ꯀꯥꯏꯕ ꯈꯣꯠꯄꯁꯨ ꯇꯧꯒꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯂꯤꯛ ꯑꯦꯁꯤꯗꯀꯤꯁꯦ ꯐꯣꯂꯤꯛ ꯑꯦꯁꯤड ꯇꯦꯕ꯭ꯂꯦꯠꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒꯤ ꯀꯟꯁꯤꯞ ꯑꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯆꯥꯔꯒꯅ ꯆꯥꯔꯦ ꯆꯥꯗ꯭ꯔꯗꯤ ꯀꯟꯁꯤꯞ ꯍꯦꯛ ꯑꯣꯏꯕꯒ ꯃꯥ 3 months ꯐꯥꯎꯕꯁꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯆꯥꯒꯗꯧꯕꯅꯤ ꯑꯗꯨꯒ ꯑꯇꯩ ꯃꯦꯗꯤꯀꯦꯁꯟꯁꯤꯡ ꯍꯥꯏꯗꯤ ꯑꯦꯕꯣꯔꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯤꯡꯅꯕ ꯍꯤꯗꯥꯛ ꯑꯗꯨꯒ ꯈꯔ ꯑꯃ ꯊꯥꯔꯦ ꯑꯗꯨ ꯑꯥꯔꯂꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯌꯥꯝ ꯃꯔꯨ ꯑꯗꯨꯒ ꯑꯦꯛꯁꯔꯦꯒꯨꯝꯕ ꯑꯗꯒꯤ ꯆꯥꯕ ꯌꯥꯗꯕ ꯍꯤꯗꯥꯛꯁꯤꯡ ꯍꯥꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯅꯨꯡꯗ ꯆꯥꯕ ꯌꯥꯗꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯑꯦꯚꯣꯏꯗ ꯇꯧꯒꯗꯕꯅꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯥꯔꯂꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯤ ꯑꯩꯈꯣꯏ ꯀꯟꯁꯦꯞ ꯑꯣꯏꯔꯦꯅ ꯈꯜꯂꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯃꯦꯗꯤꯀꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯃꯔꯛꯁꯤꯗ ꯊꯥ ꯑꯃ ꯑꯅꯤꯒꯨꯝꯕ ꯁꯨꯖꯤꯜꯂꯛꯑꯀꯥꯟꯗ ꯃꯥꯁꯦ ꯑꯃꯨꯛꯀ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯑꯦ ꯑꯗꯣ ꯃꯁꯤ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯄꯁꯤ ꯀꯅꯥꯒꯨꯝꯕꯅ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯦꯕꯣꯔꯁꯟ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯤꯁꯀ꯭ꯔꯦꯖ ꯇꯧꯔꯕ꯭ꯔꯥ ꯀꯥꯏꯈ꯭ꯔꯕ꯭ꯔꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯨꯝꯕ ꯄꯥꯈꯠꯄ ꯅꯨꯡꯅꯥꯡꯕ ꯑꯃ ꯀꯅꯥꯒꯨꯝꯕꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯇꯥꯟꯖꯥꯁꯨ ꯊꯦꯡꯅꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯗꯨ ꯀꯌꯥꯝ ꯐꯥꯎꯕ ꯀꯔꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯦꯕꯣꯔꯁꯟ ꯍꯥꯏꯅ ꯀꯧꯏꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯍꯦꯛ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯒ ꯂꯥꯛꯄ ꯀꯥꯟꯗ ꯄꯦꯁꯦꯟꯁꯦ ꯑꯩꯈꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯌꯦꯡꯉꯅꯤ ꯍꯥꯏꯗꯤ ꯄꯦꯁꯦꯟ ꯑꯉꯥꯡꯗꯨꯒꯤ ꯍꯥꯔꯠ ꯕꯤꯠ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯦꯕꯣꯔꯁꯟ ꯍꯥꯏꯅ ꯍꯥꯏꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯁ ꯑꯦꯕꯣꯔꯁꯟ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯒꯗꯤ ꯃꯤꯁ ꯑꯦꯕꯣꯔꯁꯟ ꯀꯧꯔꯣꯏ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯦꯕꯣꯔꯁꯟ ꯍꯥꯏꯔꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯥꯔꯠ ꯕꯤꯠ ꯂꯩꯔꯦ ꯃꯥ ꯕ꯭ꯂꯤꯗꯤꯡꯁꯨ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯁꯟ ꯀꯥꯏꯗꯅꯕ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯔꯅꯤ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯅꯤ ꯑꯗꯨ ꯊꯤꯡꯅꯕ ꯑꯉꯥꯡꯗꯣ ꯀꯟꯕ ꯌꯥꯕ꯭ꯔꯥ ꯌꯥꯅꯕ ꯑꯗꯒꯤ ꯕꯦꯗ ꯔꯦꯁꯀꯨꯝꯕ ꯑꯦꯗꯚꯥꯏꯁ ꯇꯧꯔꯅꯤ ꯄꯦꯁꯦꯟꯗꯨꯗ ꯑꯗꯨꯗ ꯕ꯭ꯂꯤꯗꯤꯡꯗꯣ ꯁ꯭ꯇꯣꯞ ꯇꯧꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯂꯥꯛꯑꯒꯗꯤ ꯑꯗꯨꯒꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨꯝ ꯄꯤꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯁꯤꯗ ꯊꯣꯏꯗꯣꯛꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯃꯇꯦꯡꯅ ꯌꯦꯡꯉꯀꯥꯟꯗ ꯑꯉꯥꯡꯗꯨꯒꯤ ꯃꯤꯍꯨꯟꯗꯨ ꯐꯪꯉꯒꯗꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗꯤ ꯑꯗꯨꯝ ꯂꯩꯕꯤꯕ ꯅꯠꯇ꯭ꯔꯥ ꯂꯩꯖꯩ ꯑꯗꯨꯝ ꯑꯩ OPD ꯀꯥꯔꯗ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯒ ꯏꯁꯥꯅ ꯑꯗꯨꯝ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯨ ꯂꯧꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯏꯁꯥꯅ ꯑꯗꯨꯝ ꯄꯤꯖꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯃꯤꯑꯣꯏ ꯁꯨꯔꯛꯄ ꯍꯥꯏꯕ ꯑꯍꯟꯁꯤꯡꯒꯤ ꯋꯥꯍꯩꯗ ꯍꯥꯏꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯦꯟꯁꯇ꯭ꯔꯨꯌꯦꯜ ꯁꯥꯔꯀꯜ ꯂꯥꯛꯄꯁꯦ ꯁꯤꯒꯤ ꯄꯦꯔꯠ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯣꯛꯄ ꯍꯥꯏꯗꯣꯛꯇꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯑꯁꯤꯒꯨꯝꯂꯕ ꯄꯦꯔꯦꯟꯁꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯑꯁꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯦꯛ ꯊꯣꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯃꯁꯥꯗꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯕ ꯍꯔꯥꯁꯃꯦꯟ ꯑꯣꯏꯕ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯕ ꯁꯤꯁꯦ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯕꯅꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯟꯅ ꯀꯣꯃꯟ ꯑꯣꯏꯅ ꯊꯦꯡꯅꯖꯩ ꯑꯍꯥꯟꯕ ꯃꯦꯟꯁ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯑꯗꯣ ꯁꯤꯒꯤ ꯂꯩꯇꯅꯕ ꯃꯥꯒꯤ ꯃꯃꯥꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯣ ꯍꯥꯟꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯍꯤ 10-11 ꯁꯨꯔꯛꯄꯁꯤꯗ ꯁꯤꯁꯤꯗ ꯂꯥꯛꯄ ꯃꯇꯝꯅꯤ ꯁꯤ ꯅꯣꯔꯃꯦꯜꯅꯤꯁꯤꯗ ꯂꯥꯛꯄꯁꯤ ꯆꯍꯤ 11 ꯅꯠꯇ꯭ꯔꯒ 19 ꯁꯤꯗ ꯂꯥꯛꯀꯅꯤ ꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤ ꯅꯣꯔꯃꯦꯜꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯑꯣꯄꯟ ꯑꯣꯏꯅ ꯍꯥꯏꯕꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯃꯁꯥ ꯃꯇꯣꯝꯇ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕꯁꯤꯗ ꯈꯪꯗꯗꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯗꯅ ꯏꯀꯥꯏꯗꯅ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯅꯤ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯗꯅ ꯑꯗꯨꯗꯩ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯃꯣꯏꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯑꯟꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯍꯥꯞꯀꯅꯤ ꯀꯔꯤ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗꯕꯗꯒꯤ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯃꯥꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯃꯥꯁꯤꯒ ꯄꯥꯎ ꯐꯥꯎꯅꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯣꯃꯟ ꯑꯣꯏ ꯁꯤꯒꯤꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯍꯥꯏꯒꯗꯕꯅꯤ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜꯅꯤ ꯍꯥꯏꯕꯁꯦ ꯇꯥꯛꯄꯤꯒꯗꯕꯅꯦꯕ ꯃꯃꯥꯁꯤꯡꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯣꯀꯦ ꯃꯁꯤ ꯆꯍꯤꯁꯦ ꯉꯟꯅ ꯊꯦꯡꯅ ꯂꯥꯛꯄ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕ꯭ꯔꯥ ꯉꯟꯅ ꯂꯥꯛꯄꯁꯨ ꯂꯩ ꯆꯍꯤ 10 13 years ꯐꯥꯎꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯀꯔꯤꯒꯨꯝꯕ 13 yearsꯀꯤ ꯃꯇꯨꯡ ꯐꯥꯎꯕꯗ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯁꯤ ꯕ꯭ꯔꯦꯁꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯌꯨꯕꯤꯛ ꯍꯤꯌꯔꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ up to 15-16 years ꯐꯥꯎꯕ ꯉꯥꯏꯕ ꯌꯥꯏꯑꯕ ꯂꯥꯛꯄꯁꯦ ꯑꯗꯨ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ 13 years 14 years ꯐꯥꯎꯗ ꯃꯥꯒꯤ ꯁꯦꯀꯦꯟꯗꯔꯤ ꯁꯦꯛꯁꯨꯑꯦꯜ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯁꯀꯨꯝꯕ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯦꯁꯀꯨꯝꯕꯗꯣ ꯐꯖꯅ ꯒ꯭ꯔꯣ ꯇꯧꯔꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯌꯨꯕꯤꯛ ꯍꯤꯌꯔ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯅꯦꯕ ꯃꯥꯁꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯃꯔꯤ ꯑꯦꯃꯦꯅꯣꯔꯤꯌꯥ ꯍꯥꯏꯅ ꯀꯧꯋꯦꯕꯀꯣ
ꯍꯥꯏꯗꯤ ꯃꯦꯟꯁ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯃꯤꯁꯦ ꯑꯗꯨꯒꯤ ꯆꯍꯤꯗꯤ ꯂꯥꯟꯊꯣꯔꯛꯑꯕ ꯑꯗꯣ ꯃꯥꯏꯁꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯀꯔꯤꯒꯤꯅꯣ ꯍꯣꯔꯃꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯂ ꯅꯠꯇ꯭ꯔꯒꯅ ꯃꯉꯣꯟꯗ ꯌꯨꯇ꯭ꯔꯁꯇꯨ ꯄꯤꯛꯄ꯭ꯔꯥ ꯌꯨꯇ꯭ꯔꯁ ꯌꯥꯎꯔꯝꯗꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯦꯕ ꯊꯦꯡꯅꯩꯌꯦꯕ ꯑꯗꯣ ꯁꯤꯒꯤꯁꯤ ꯀꯔꯤꯗꯒꯤ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯉꯟꯅ ꯍꯧꯒꯅꯦꯕ ꯑꯗꯨꯒꯤ ꯁꯦꯀꯦꯟꯗꯔꯤ ꯁꯦꯛꯁꯨꯑꯦꯜ ꯀꯦꯔꯦꯛꯇꯔꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨ ꯂꯩꯔꯒꯗꯤ ꯑꯞ ꯇꯨ 15-16 years ꯐꯥꯎꯕ ꯉꯥꯏꯕ ꯌꯥꯔꯦ ꯑꯗꯨ ꯊꯦꯡꯅ ꯂꯥꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯁꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯋꯤꯃꯦꯟꯁꯤꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯀꯔꯤ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯃꯁꯤ ꯁꯣꯏꯗ ꯉꯥꯝꯗꯅꯅꯕ ꯍꯥꯏꯗꯤ ꯃꯥꯁꯤ ꯐꯖꯅ ꯗꯦꯂꯤꯚꯔꯤ ꯑꯣꯏꯕ ꯌꯥꯕ ꯃꯇꯝꯗꯨꯗ ꯄꯥꯡꯊꯣꯛꯅꯅꯕ ꯀꯔꯤ ꯀꯔꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯕ ꯇꯥꯏ ꯃꯣꯏ ꯑꯦꯛꯁꯔꯁꯥꯏꯖ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯕ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯗꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯍꯥꯏꯖꯒꯗ꯭ꯔꯥ ꯐꯥꯔꯁ ꯇ꯭ꯔꯥꯏꯃꯦꯁꯇꯔꯒꯤꯗꯤ ꯑꯩꯅ ꯉꯁꯥꯏꯁꯨ ꯄꯟꯖꯈ꯭ꯔꯦ ꯑꯍꯥꯟꯕꯒꯤ ꯊꯥ 3ꯗ ꯇꯧꯒꯗꯕꯁꯤꯡꯗꯨꯗꯤ ꯍꯥꯏꯗꯤ ꯐꯣꯂꯤꯛ ꯑꯦꯁꯤड ꯑꯃ ꯆꯥꯔꯅꯤ ꯑꯗꯨꯒꯤ ꯅꯣꯖꯤꯌꯥ ꯚꯣꯃꯤꯇꯤꯡꯁꯤ ꯐꯔꯛꯑ ꯃꯇꯨꯡ ꯊꯥ 3ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯥꯏꯔꯟ ꯀꯦꯜꯁꯤꯌꯝꯁꯤ ꯐꯖꯅ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤ ꯑꯍꯥꯟꯕꯒꯤ ꯊꯥ 3ꯁꯤꯗ ꯂꯣꯏꯅ ꯇꯧꯔꯅꯤ ꯏ ꯋꯥꯠꯄ꯭ꯔꯥ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯒꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯗꯒꯤ ꯏꯟꯐꯦꯛꯁꯟ ꯑꯃ ꯌꯨरिꯟꯗ ꯏꯟꯐꯦꯛꯁꯟ ꯂꯩꯕ꯭ꯔꯥ ꯁꯤ ꯂꯣꯏꯅ ꯇꯦꯁꯁꯤ ꯔꯣꯜ ꯑꯥꯎꯠ ꯇꯧꯔꯅꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯥꯏꯔꯟ ꯀꯦꯜꯁꯤꯌꯝꯁꯤ ꯃꯥ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯊꯥ 9ꯁꯤ ꯑꯃ ꯑꯗꯨꯝ ꯆꯥꯒꯗꯕꯅꯤ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯄꯦꯁꯦꯟꯁꯤ ꯂꯥꯛꯄꯗ ꯑꯥꯏꯔꯟ ꯀꯦꯜꯁꯤꯌꯝ ꯆꯥꯕꯁꯦ ꯑꯉꯥꯡ ꯆꯥꯎꯋꯦꯅ ꯑꯥꯏꯔꯟ ꯀꯦꯜꯁꯤꯌꯝ ꯆꯥꯗꯕꯒꯨꯝꯕ ꯑꯦꯅꯤꯃꯤꯛ ꯑꯣꯏꯔꯒ ꯊꯥ 8-9ꯗ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤ ꯑꯃ ꯐꯠꯇꯦ ꯑꯥꯏꯔꯟ ꯀꯦꯜꯁꯤꯌꯝꯁꯤꯗꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯆꯥꯒꯗꯕꯅꯤ ꯑꯥꯐꯇꯔ ꯗꯦꯂꯤꯚꯔꯤ ꯃꯇꯨꯡꯗꯁꯨ ꯃꯥꯊꯥ 3 ꯅꯠꯇ꯭ꯔꯒꯅ 6 ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯑꯥꯏꯔꯟ ꯀꯦꯜꯁꯤꯌꯝꯁꯤ ꯆꯥꯒꯗꯕꯅꯦꯕ ꯑꯗꯨꯒ ꯁꯤ ꯑꯃ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ BPꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯔꯦꯒꯨꯂꯔ ꯆꯦꯛꯑꯞ ꯊꯥ ꯈꯨꯗꯤꯡꯒꯤꯗꯤ ꯆꯠꯀꯗꯕꯅꯤ BPꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯒꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯥꯏꯗꯤ ꯑꯔꯂꯤ ꯄ꯭रेगनेंसीꯗ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ 24 to 28 weeks ꯊꯥ 6ꯇꯒꯤꯅ 8 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯗꯤꯕꯦꯂꯞ ꯇꯧꯔꯛꯑꯦꯕ ꯁꯤꯗ ꯏꯟꯁꯨꯂꯤꯟ ꯔꯦꯖꯤꯁꯇꯦꯟꯁ ꯌꯥꯝꯅ ꯋꯥꯡꯉꯦꯕꯀꯣ ꯁꯤꯗ ꯁꯨꯒꯔꯒꯤ ꯇꯦꯁ ꯑꯃ ꯇꯧꯏ ꯁꯤꯒꯤꯁꯤꯗ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩ ꯁꯨꯒꯔꯒꯤꯁꯤ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯗꯥꯏꯕꯦꯇꯤꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯃ ꯐꯖꯅ ꯆꯦꯛꯁꯤꯟꯒꯗꯧꯅꯤ ꯑꯗꯨꯏ ꯃꯇꯨꯡꯗ BPꯒꯤꯁꯦ BP ꯋꯥꯡꯕꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯟꯅ ꯂꯨꯝꯅ ꯂꯧꯅꯗꯦꯕ ꯑꯗꯣ ꯄ꯭रेगनेंसीꯗ BP ꯋꯥꯡꯕꯁꯤ ꯌꯥꯝꯅ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯗ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ BPꯗꯨꯅ ꯀꯟꯇ꯭ꯔꯣल ꯇꯧꯈ꯭ꯔꯗꯤ ꯐꯔꯦ ꯀꯟꯇ꯭ꯔꯣल ꯇꯧꯗ꯭ꯔꯒꯗꯤ ꯃꯃꯥꯗ ꯄ꯭ꯔꯤ ꯑꯦꯛꯂꯦꯝꯁꯤꯌꯥ ꯍꯥꯏꯅ ꯗꯤꯕꯦꯂꯞ ꯇꯧꯔꯒ ꯐꯤꯠ ꯁ꯭ꯇ꯭ꯔꯣ ꯇꯧꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯋꯦꯕ ꯄꯦꯁꯦꯟꯁꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩ ꯑꯗꯩ ꯁꯤꯒꯤꯁꯤꯁꯨ BPꯒꯤ ꯁꯨꯒꯔꯒꯤꯁꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯑꯦꯅꯤꯃꯤꯌꯥꯒꯤ ꯉꯁꯥꯏꯒꯤ ꯑꯥꯏꯔꯟꯒꯤꯁꯦ ꯏ ꯋꯥꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤꯒꯤꯁꯦ ꯑꯃ ꯐꯖꯅ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ ꯑꯣꯀꯦ ꯑꯗꯣ ꯌꯥꯝ ꯂꯨꯕ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯏ ꯐꯧ ꯁꯨꯕ ꯀꯣ ꯃꯇꯝꯗꯗꯤ ꯐꯧ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯆꯀ꯭ꯔꯤ ꯇꯛꯄ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯏ ꯁꯤꯠꯄ ꯐꯤꯖꯨ ꯐꯤꯖꯥꯝ ꯇꯧꯕ ꯃꯌꯥꯝ ꯑꯃꯈꯛ ꯀꯣ ꯃꯆꯥ ꯃꯋꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯌꯥꯝ ꯈꯛꯁꯨ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯥꯏꯟꯇꯤꯁ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯁꯤ ꯗꯦꯚꯦꯂꯞ ꯇꯧꯔꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯋꯥꯈꯜ ꯀꯔꯝꯕ ꯏꯐꯦꯛ ꯇꯧꯔꯛꯄꯗꯒꯤꯅꯣ ꯀꯥꯟꯅꯕꯁꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯥꯟꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯂꯦꯡꯕ ꯌꯥꯗꯦ ꯅꯣꯝꯕ ꯌꯥꯗꯦ ꯀꯨꯟꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯔꯨꯝꯕ ꯊꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯁꯨꯝꯕ ꯍꯦꯛ ꯆꯠꯅꯩ ꯃꯁꯤꯒꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯃꯤꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯃꯗꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ ꯂꯦꯡꯕ ꯑꯣꯠꯄ ꯑꯃ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯈꯣꯠꯄꯗ ꯀꯔꯤꯝꯇ ꯑꯊꯤꯡꯕ ꯂꯩꯇꯦꯕꯀோ ꯑꯗꯣ ꯊꯥ 3 ꯐꯥꯎꯕꯗꯤ ꯆꯦꯛꯁꯜꯂꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯊꯥ 3ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯂꯣꯏꯅ ꯇꯧꯕꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯑꯔꯨꯝꯕ ꯊꯥꯡꯕꯁꯨ ꯍꯥꯏꯗꯤ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯝꯄ꯭ꯂꯤꯀꯦꯇꯦꯗ ꯑꯣꯏꯕ ꯍꯥꯟꯅ ꯍꯥꯏꯗꯤ ꯇꯣꯏꯅ ꯑꯦꯕꯣꯔꯁꯟ ꯇꯧꯈꯤꯕ ꯄꯦꯁꯦꯟ ꯊꯥ 4-5 ꯁꯨꯔꯛꯄꯗ ꯑꯉꯥꯡ ꯀꯥꯏꯈꯤꯕ ꯑꯗꯩ ꯑꯉꯥꯡꯗꯨ ꯍꯤꯡꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯪꯍꯧꯗꯕꯤꯗ ꯄꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯦꯁꯦꯟꯗꯗꯤ ꯁꯤꯒꯤ ꯆꯦꯛꯁꯤꯟꯕꯁꯤ dharkar ꯂꯩ ꯊꯥ 3ꯒꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨ ꯂꯩꯇꯕ ꯀꯔꯤ ꯑꯇꯣꯞꯄ ꯄꯦꯁꯦꯟꯗꯗꯤ ꯁꯤꯒꯤꯁꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯤꯛ ꯍꯥꯏꯗꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟꯗꯤ ꯂꯩꯇꯦꯕ ꯊꯥ 3 ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯇꯧꯔꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯧꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯟꯐꯔꯇꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕ ꯍꯦꯛ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯃꯤꯁꯀꯔꯦꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕꯀꯣ ꯃꯁꯤꯒꯤꯁꯤ ꯀꯔꯝꯍꯥꯏꯅ ꯊꯤꯡꯕ ꯌꯥꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤꯒꯤꯁꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ इनफर्टिलिटी केस याम लाएबको आई क्लिनिक दो इनफर्टिलिटी से मखल अनी सुई प्राइमरी इनफर्टिलिटी सेकेंडरी इनफर्टिलिटी तो प्राइमरी इनफर्टिलिटी हाइसिना हदि माना युम पालकपदगे आंगांग अमुक फोबो ओइद्रिबा एबॉर्शन ओइगेरा ओइरोरा अमुक फोबो थालेप्त्रिबसी प्राइमरी इनफर्टिलिटी कवेबको अदो सेकेंडरी हाइबसिना मा हाना अमुक्ति थालेप्ख्रे आंगांग अमा लैखिबे याय नत्रगना एबॉर्शन गुंबा तौखिबे याय लेपमगा दुना सेकेंडरी इनफर्टिलिटी कवेबा अदुगा
ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯒ ꯆꯍꯤ ꯑꯃ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯃꯥꯁꯤ ꯆꯍꯤ ꯑꯃꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯏꯟꯐꯔꯇꯤꯂꯤꯇꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯍꯧꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯆꯍꯤ 35 ꯁꯨꯔꯕ ꯆꯍꯤ 35 ꯁꯨꯔꯒꯗꯤ ꯃꯥ 1 year ꯉꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ 6 months ꯀꯨꯝꯕ ꯁꯨꯔꯛꯄꯗ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯥ ꯇ꯭ꯔꯤꯠꯃꯦꯟ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨ ꯇ꯭ꯔꯤꯠꯃꯦꯟ ꯊꯨꯅ ꯍꯧꯒꯗꯕꯅꯦꯕ 35 years ꯂꯥꯟꯁꯜꯂꯛꯑꯒꯗꯤꯀꯣ ꯑꯗꯣ ꯏꯟꯐꯔꯇꯤꯂꯤꯇꯤꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝꯅ ꯂꯩ ꯃꯥꯒꯤ ꯀꯣꯖꯁꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯁꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯌꯥꯝꯕꯅ ꯅꯨꯄꯤꯒꯤꯗꯗꯤ ꯑꯣꯏꯔꯤꯁꯤ ओवेरियन हाइदी ओवेरीदा प्रॉब्लम लेबा नत्रगना ट्यूबदा प्रॉब्लम लेबा नत्रगना आंगांग खाउदा प्रॉब्लम लेबा सिगी अहुम सिदगी ओहल्लेबा ओवेरीदा प्रॉब्लम लेबदा लाकदोरिसिना मागी कोसी हाइदी ओवुलेशन तौबा ngamdaba हाइदी मारुम थोक्तबा अदुगा नत्रगना PCOS कुंबा लेबा PCOS लेबसिदा करी हाइदी मारुम से यामना थोआगा ओवुलेशन हाइदी मारुम से चौखटपा ngamdaba मारुम चौखटपा ngamद्रबनेना मा ओवुलेशन तौद्रबनेना अदुगी आंगांग कंसीप ओइबा ngamमरो अदगी नत्रगना सही खरे यामे नुपीसे सही खरे यामबगदी मागी एक क्वालिटी आइना ngasa हाइजखिबदो सही 35 सुरादि थुन ट्रीटमेंट तौगदम हाइबदो सही 35 लनसल अगदि नुपीगी मागी एक की क्वालिटी नत्रगना क्वांटिटी से 50% डाउन चटखरनेबको अदुना मा कंसीप ओइबगी चांस याम नेमेबा 35 years क्रॉस तौसलादे अदुना मांगोंदा यावरिबा एक की क्वालिटी नत्रगना क्वांटिटी से हंथरानेबा अदुगा हाइदी एक ngasa na हाइखिबा ओवुलेशन तौबा ngamdabdo PCOS ama leire natragana एक की क्वांटिटी से हनेमबा एक की क्वांटिटी से नत्रगना क्वालिटी नेमबदगी मांगोंदा ओवुलेशन तौबा ngamdaba adagi ट्यूब के कोस्टना ट्यूबतना हाइदी ट्यूबेल ब्लॉक कुंबा ओइबा ट्यूब से ब्लॉक ओइरंबा नाकल अनिमक ब्लॉक ओइबा अदो अमा खक्ता ओइरंबासु यावे अदोदि मराइबो फदना अदुम कंसीप ओइबको अनिमक ब्लॉक तौख्रागदि अदोगिदि प्रॉब्लम हाइदी अतोपा अदुम मखा ताबा ट्रीटमेंट चथरने अदुगा अंगांग खाउगिदना ngsaigi endometrium gumba si paba natragana angang khauda fibroid kumba pomba leiba natragana polyp kumba leiba adugi mayam sina maram oiraga angang oiba ngamdaba sising se lei sahi mari manga yum palaga angang oiba ngamdaba adumaina hadi patient yam laebego loinamak 100% budi ngamde manungda hadi hojiki aina hai mathakta hai khiba maram sing se loinamak normal oira adagi amawa ngasagi duda nupa gi post to nupa gi posida nupa gi mahik si sonba natragana magi mahik tu ki morphology si normal oidaba natragana movement si normal oidaba adugumba maram dagi so angang oiba ngamde nupi sigi loina investigation khudimak si normal oira ko phawda nupa sigi da kai gumba soiba ma leiraga de adu da su normal oiba ngamdeba ado हाइरिबा मयाम से इन्वेस्टिगेशन लोइना तौरबा मतुंग दसु सिगी मयाम से लोइना नॉर्मल ओइरे ओवुलेशन सु तौरे अदु फावबदसु आंगांग ओइदबा यावे से अयामबना प्राइमरी इन्फर्टिलिटी से हाइदि आंगांग अमुक्ता ओइखिद्रिबा मी से सिदा अयामबा थोकल्लेबा सिदागिदि मखा ताबा IVF कुंबा गाइगुंबा दुम हायर ओइबा गाइ द ट्रीटमेंट दु चथखरनेबको अदो अहानबददि ओवुलेशन इंडक्शन तौरगा अदुगी सिंगसे हाइदि ओइबदि अयामबना दि ngam आइगी क्लिनिक सिदा ओके यम नंगाजे अदु ngasiगी हाइबिरिबो फमदुदा अखोगी इन्वेस्टिगेशन से अदुगी ओइबदि अखोगी डॉक्टर गी क्लिनिक सिदा अदुगी लोना अवेलेबल ओइगद्रा लोना मक लेबिब्रा ओइजे ओके अदुगा नुपी सिंगी दमक्तदि ख्वाइदगी लेबक फरबा हाइजबा तारे मरमदि नुपी ओइबि सिंगना ख्वाइदगी नुंगाइतबा मतम से मुखोगी डिलीवरी की मतमदा डॉक्टर अखोगी मेल सिंगना मेल ओइबा डॉक्टर सिंग सिगा कंसल्ट तौबा सिगी खुदोंचादबा हंगोइरप तौबा असिगुंबा प्रॉब्लम सिंग अदुबुदु हाइरिबा मफम असिमक्तदि करिगुंबा आमा फोबा चिंगनबा लेतना हाइनिंगबा खन्ननिंगबा ताननिंगबा खुदिंगमक्तो आइखोगी ngasiगी मांगदा लेंसिंबिरबा कोई काय खुमनबगी मसक ओइबिरिबि मिंगुन अमकसो हंगचरबा आइखोगी डॉक्टर सलमा मियांगीदमक्ता हौजिक आइखोइना सेवा तौदना कथोक्तुना लाक्लिबा आइखोगी गायनिकोलॉजिस्ट के डॉक्टर सलमा दा लाक्पिदुना लेंसिंबिरक्तुना खन्ना तानबा मियांग हेना पाउ फाउनगदबा तोंगान तोंगानबा आइखोगी अकुप्पा अरोलबा मनुंगी मपानी पुनमक खन्नबदा हेना खुदोंग चारगदबा दु मफम अमखंगने लोइना मखा चथजरकपदा ngसाइगी खोगी डॉक्टर ना थंबिरिबा वफमदुदा आइखोगी इनफर्टिलिटी की से मफम सिदा लाकांदा प्रॉब्लम सिंग अदुसु आइखोइना ngamba थाक्तदि अदम होनबा याय हारिबा डॉक्टर ना थंबिरि नुपा दुदा करिगुम असोबे लेरमदगदि हाइबा वफमदुनि अदु नुपा दुदा असोबे लेरमगदि क्रमाइन तौगनि नुपा दुगि सो असोबे लेरमगदि हिदाक पिजरगा येंगे करेक्शन तौबा याबराइना हाइबसे 3 to 6 months course ले अदो हिदाक तु थारगा कईगुंबा फगतलगदि फगतले फगतरगदि मखा ताबा दुदगि सो IVF की आदि ट्रीटमेंट लोमदे चटखरनेबा अदो IVF की खुदोंग चाबदि मफम सिदादि अवेलेबल ओइबेगदरा लाइते अदो इरेगुलर मेंस हारिबा सिगी मतंग से मखोगी मेंस पेरियड लाकपगी इरेगुलर ओइबा मसिगी मतंग सिदा लाइसाबी मचा ओइबा ओइदबा अहल ओसिलकपगी सिगी मतंग दो खितंग संदोंना हाइबिनेनबा मियाम सुपनम खंगमिनेनबा मतम खरा लौजगे
irregular mens se di laisabi machada su thengna jai sida patient yamna lai adugi matungda luhonga yum palaba matungda so angang pokla matungda natraga na sahi ni phu manga taruk natra yankhai gi maya yosalaba saita so adum hadi mens ki problem si loina ayam belai nei bako irregular mens se hek lai baga magi di treatment si natraga investigation si tuna haugadam ne ba kari hadi mens si sang nai rakte si kari ko si kari no habse hormonal cause oibra natraga na topa maram laibra mangonda kari akai belai bagi mens si sang nai no habse hadi thuna investigation tawgadam ne adu cause si kari no oibya have the thyroid ki problem oibya natraga na hadi topa da prolactin wangba hormone da kairakpa natraga na PCOS ki problem weight gain gumba tawrakpa hadi hojikti ayambana physical activity exercise ayamba tawnadre tawnadram nena yum manungda sum hadi laisalam nena hippaga sum laisan badagi weight gain tawrakpa central obesity hadi puksi thagalakpa sigi maram dagi PCOS ki problem la adudagi PCOS problem lakpadagi magi mensi liga ani adagi tha kanba sang nai daba si problem la ani adugina hayeng yum palakanda infertility cause am oire eba PCOS se hayeng adi yum pandring dagi adugumba irregular mens lerapasina do yum palaba matungda so adi patient se kai gumba adi har nupi se magi weight se normal oiramme angang ama po adugi matungda weight gain tawdana hadi weight hadi pregnancy manungda weight gain tawkhibudo hanthan gadam neba hanthaba ngamdabadagi weight gain tawkhibdagi mens ta kairak pasugumba kesula hadi weight gain si maru yamna oiba mens ke mari lainayeba weight se aduga hadi khamamdai dana ekhoina abnormal uterine bleeding ena ko adugi dudi khamamdai sida patient se tha manga truk si mens la aroi adu matungda si yam satpa matum tha amakra satpa adagi patient se anemic oiraga lakpa adumba yawe bako aduda de ekhoina treatment tawrani adu matungina treatment do tawrakanda phakhraga dum masana dum normal one khamkibasi yawe adagi treatment tawba kanda phabangam dadana hadi atopa hadi makataba surgical gi oiba intervention hadi hysterectomy gumba gai gumba darkar lakpaso dum yawe ngaida hadi yum pandring ngaida laying ba chatpasi gaini gi doctor da chatpasi kari hadi mi na nok nei hadi kariyam na ba manung da hadi kari no problem ama manung da lai re aduna de moina laying ba chat lisai na mangkhoda ai nok na bi bagumba ma yawe adi aingon da so dum hairam ni patient na hadi laisabi masa si sida purak pasi ai hadi ikai hangoi dana na handagi yeng dana laibani khanga ga laibani ya dana pura ine adu adum patient hairam ba yawe bako ado aina de adum patient da gyan tahan khiaba hadi irregular mens lairagadi sidi le yum panba pandaba haibalaite sidi nganna adum hadi problem do haurakpaga adum nganna adum investigation tawraga du treatment chathaba haugadam ne adum hai khiaba okay hari basiga same case haijaba tare yum panlaba matungda yum panlaba chahi ama ani gi matungda so hariba khoi gi nupi singda haijaba tare khoi gi period si laktaba tha ama gumba ani gumba hentokpa chang nai daba hojiki irregular haibato aduga amuksu hek lakpa masigi sigi yamna maru oiba causes se magi main factor se masigi oirebe factor amadi hariba masibu karamna solve tawgadage haibadu amdum taga amuk halaga miyamda khamina na hoste aina ngasa haijakibudo hojik aina thengna jabada de 80% di PCOS sin polycystic ovary se sikari dagi ore habada weight gain tawbada adi puksi central obesity haibako weight gain si ekoi gi puk thagatpa puksi thagalakpasidagi magi adi insulin resistance develop tawbain haksang manung sida magi physiologically hormonal imbalance la ane bako adu biduna ayamba main cause oi adi kari mesang nai dabasida thyroid kisu problem lai prolactin wangbai adu gidi yam kana percentage to name ba adu si kamaina ngakthokane habada ikoina physical activity regular oina exercise tawba sabada ikoi junk food si yaring khoi cha dabako ade isagi ideal oiba weight si BMI si ideal oiba si adum thamba si thamba ka dima mes ta su kaisu akai belai roi adoge angang oiba khotpa concept oiba da su kai ta kai roi ba yam nungai jai makha chathar poina ekhogi delivery ki matang du da laksage ekhogi loisilak kadora bani na miyam na ngainari ba ekhogi khangning bagi matang habi tare masigi si kramaina masigi ekhogi CS tawbase operation je dum hainai CS na ko aduga amana ekhogi delivery si normal haibama haiba ani si matang sida matau karamba fibam lairagadi ekhogi CS tawgani operation tawgani or natragana normal sidana karamba fibam da lairaga tawgadamo haibadi matang da kitang thambi ahanbada ekhogi ahanba angang ahanba se sida kai gumba tha sujal patient se adi 38 weeks magi tha ba delivery date si yausal sida aikoina yengador si magi ultrasound si ama lawrani ultrasound si lawba kanda angang gi weight yengani angang gi manakta laiba laikar hai ko 𝗕𝗏𝗁 lai yengani angang gi position yengani adu hai kai gumba angang si makok na on tharaga laira cephalic haira adagi ising ju phajana normal laira adui matangda
ꯑꯉꯥꯡꯁꯤꯒꯤ ꯁꯥꯏꯖꯁꯤ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯝꯁꯤ ꯆꯦꯛ ꯇꯧꯕꯅꯦꯕ ꯄꯣꯛꯑꯝꯗꯥꯏꯒꯤ ꯍꯞꯇꯥ ꯑꯃ ꯑꯅꯤꯃꯨꯛ ꯋꯥꯠꯂꯤꯉꯩꯁꯤꯗꯀꯣ ꯀꯝꯁꯤ ꯆꯦꯛ ꯇꯧꯕꯁꯤꯗ ꯑꯉꯥꯡꯁꯤ ꯊꯣꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏꯕꯁꯦ ꯑꯗ ꯑꯉꯥꯡꯁꯤꯅ ꯌꯥꯝ ꯆꯥꯎꯔꯕ ꯅꯠꯇ꯭ꯔꯒꯅ ꯀꯝꯁꯤ ꯈꯨꯔꯕ ꯀꯝ ꯈꯨꯕꯁꯦ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕ ꯀꯥꯟ ꯊꯥ ꯁꯨꯖꯜꯂꯛꯄꯒꯤ ꯇꯧꯕꯁꯤꯗ ꯈꯪꯒꯅꯦꯕꯀꯣ ꯑꯗ ꯀꯝꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤ ꯌꯥꯔꯣꯏ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯔꯤꯌꯁ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯁꯤꯡꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯑꯉꯥꯡꯗꯨ ꯆꯨꯝꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯗꯨꯒꯤ ꯁꯥꯏꯖꯇꯨꯅ ꯍꯥꯏꯗꯤ ꯑꯦꯚꯔꯦꯖ ꯑꯣꯏꯔꯦ ꯀꯝꯁꯤ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜꯒꯤ ꯑꯗꯨꯝ ꯐꯤꯠ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕꯗ ꯀꯩꯒꯨꯝꯕ ꯏꯁꯤꯡꯁꯤ ꯅꯦꯝꯃꯦꯅꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤ 2-3 ꯂꯩꯔꯦ ꯐꯥꯏꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯁꯤ ꯐꯝꯕ ꯅꯠꯇ꯭ꯔꯒꯅ ꯐꯝꯃꯒ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯐꯩꯔꯒ ꯂꯩꯈꯤꯕ ꯃꯀꯣꯛꯅ ꯇꯥꯕ ꯅꯠꯇꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤ ꯌꯥꯝ ꯆꯥꯎꯔꯕ ꯑꯍꯥꯟꯕꯒꯤ ꯑꯉꯥꯡꯁꯤ KG 4 KG ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯦ ꯑꯗꯩ ꯀꯝꯁꯤ ꯀꯨꯔꯦ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯗꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯇꯧꯔꯛꯑꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯇ꯭राꯏ ꯇꯧꯕ ꯀꯥꯟꯗꯁꯨ ꯍꯥꯏꯗꯤ ꯃꯌꯥꯏ ꯌꯧꯁꯜꯂꯛꯄ 3-4 ꯁꯦꯟꯇꯤꯃꯤꯇꯔꯒꯨꯝꯕ ꯊꯣꯡ ꯍꯥꯡꯕ ꯍꯧꯔꯛꯄꯁꯤꯗ ꯑꯉꯥꯡ ꯃꯤꯍꯨꯟ ꯁꯣꯟꯊꯔꯛꯄꯒꯨꯝꯕ ꯑꯉꯥꯡꯁꯦ ꯅꯧꯊꯤ ꯐꯥꯏꯖꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯁꯨ ꯑꯩꯈꯣꯏ ꯏꯃꯔꯖꯦꯟꯁꯤꯗ ꯑꯗꯨꯝ CS ꯏꯟꯗꯤꯀꯦꯁꯟ ꯑꯣꯏ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯅꯠꯇ꯭ꯔꯒꯅ ꯑꯍꯨꯝꯂꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯉꯥꯔꯛꯀꯨꯝꯕ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ꯭ꯔꯥ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯃꯉꯥꯔꯛꯀꯨꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯦꯂꯤꯚꯔꯤ ꯇꯧꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯣꯏꯅ ꯆꯠꯊꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛꯈꯛꯇꯪ ꯇꯧꯈ꯭ꯔꯀꯥꯟꯗ ꯑꯣꯄꯔꯦꯁꯟꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯃꯦꯜꯗ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤ ꯗꯦꯂꯤꯚꯔꯤ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯍꯥꯟꯕ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯅꯣꯔꯃꯦꯜ ꯇꯧꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯀꯦꯁꯇꯗꯤ ꯑꯍꯥꯟꯕ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯀꯦꯁꯇꯗꯤ ꯏꯟꯗꯛꯁꯟ ꯇꯧꯕꯩꯅ ꯃꯁ ꯊꯣꯡ ꯍꯥꯡꯉꯛꯅꯕ ꯍꯤꯗꯥꯛ ꯍꯥꯞꯄ ꯊꯥ ꯁꯨꯖꯜꯂꯛꯄꯗ ꯁꯤꯒꯨꯝꯕ ꯏꯟꯗꯛꯁꯟ ꯇꯧꯕ ꯈꯣꯠꯄꯁꯦ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯃꯁꯥꯅ ꯅꯥꯕ ꯍꯧꯔꯛꯑꯒꯗꯤ ꯑꯉꯥꯡꯗꯨꯒꯤ ꯁꯥꯏꯖꯇꯨꯒ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅ ꯈꯥꯏꯈ꯭ꯔꯤꯕ ꯃꯐꯝꯁꯤꯗ ꯅꯥꯕ꯭ꯔꯥ ꯅꯥꯕꯒꯤ ꯁꯥꯏꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯒꯅꯦꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯈꯥꯏꯈ꯭ꯔꯤꯕ ꯃꯐꯝꯁꯤꯗ ꯅꯥꯔꯦ ꯊꯦꯡꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯥꯔ ꯇꯦꯟꯗꯔꯅꯦꯁ ꯍꯥꯏꯌꯦꯕ ꯍꯥꯟꯅ ꯈꯥꯏꯈ꯭ꯔꯤꯕ ꯃꯐꯝꯁꯤда ꯅꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯔꯞꯆꯔ ꯇꯧꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯒꯗꯤ ꯄꯦꯁꯦꯟꯁꯤꯗ ꯁꯥꯏꯟ ꯈꯔ ꯂꯩꯌꯦꯕꯀꯣ ꯁꯣꯛꯄ ꯀꯥꯟꯗ ꯇꯦꯟꯗꯔꯅꯦꯁ ꯑꯣꯏꯔꯅꯤ ꯍꯧꯖꯤꯛꯀꯤ ꯈꯥꯏꯈ꯭ꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯦꯁꯦꯟꯁꯤꯗ ꯇꯦꯀꯤꯀꯥꯔꯗꯤꯌꯥ ꯋꯥꯡꯈꯠꯂꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯇ꯭ꯔꯥꯏ ꯇꯧꯔꯨꯕꯗ ꯗꯦꯟꯖꯔ ꯑꯣꯏꯔꯅꯦꯕ ꯑꯗꯨ ꯅꯠꯇꯕꯗ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯤꯒꯤꯁꯤ ꯁꯥꯏꯖꯁꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯥꯔ ꯇꯦꯟꯗꯔꯅꯦꯁ ꯂꯩꯇ꯭ꯔꯦ ꯄꯜꯁ ꯑꯃ ꯃꯥꯒꯤ ꯚꯥꯏꯇꯦꯜꯁ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜꯒꯤ ꯍꯥꯏꯗꯤ ꯂꯥꯏꯀꯔ ꯑꯃ ꯃꯥꯒꯤ ꯄꯣꯖꯤꯁꯟꯗꯨ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯂꯩꯔꯒꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯃꯤꯌꯥꯝꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯃꯦꯟꯗꯦꯠꯇ ꯂꯩꯕ ꯑꯗꯨꯝꯂꯕ ꯀ꯭ꯋꯦꯁꯟ ꯑꯃꯈꯛ ꯂꯧꯈꯠꯆꯔꯀꯥꯟꯗ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯖꯔ ꯍꯪꯖꯒꯦ ꯍꯧꯖꯤꯛꯁꯤ ꯑꯌꯥꯝꯕꯗ ꯃꯦꯛꯁꯤꯃꯝꯗ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤꯚꯔꯤ ꯇꯧꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯁꯤꯗ ꯗꯣꯛꯇꯔꯗ ꯍꯦꯛ ꯌꯧꯁꯤꯜꯂꯨꯕꯒ ꯗꯣꯛꯇꯔꯁꯤꯡꯁꯤ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯤ ꯑꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯪꯁꯤꯟꯅꯩ ꯑꯗꯨꯒ ꯃꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯍꯥꯏꯖꯕ ꯇꯥꯔꯦ 80% 70%ꯗꯤ ꯑꯣꯄꯔꯦꯁꯟ ꯑꯣꯏꯅ ꯇꯧꯒꯜꯂꯤ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯗꯗꯤ ꯌꯥꯝꯅ ꯆꯥꯡꯁꯤ ꯅꯦꯝꯃꯤ ꯍꯥꯏꯖꯔꯤꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩꯒꯤ ꯑꯃꯨꯛꯀ ꯄꯟꯖꯔꯕꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯂꯩꯒꯟꯗꯦ ꯇꯥꯖꯗꯦ ꯅꯣꯔꯃꯦꯜ ꯉꯥꯛꯇ ꯑꯗꯨꯝ ꯇꯧꯏ ꯃꯁꯤꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯤꯌꯥꯝꯒꯤ ꯆꯃꯝꯅꯕꯁꯤ ꯀꯣꯛꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯗꯒꯤ ꯋꯥꯐꯝ ꯈꯔ ꯇꯥꯖꯅꯤꯡꯉꯤ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯏꯟꯗꯤꯀꯦꯁꯟ ꯃꯌꯥꯝ ꯑꯩꯅ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯏꯟꯗꯤꯀꯦꯁꯟ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯩꯔꯕ ꯃꯥ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟ ꯇꯧꯔꯅꯤ ꯀꯣ ꯃꯥꯒꯤ ꯀꯝ ꯈꯨꯕ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯋꯦꯠꯁꯤ ꯌꯥꯝ ꯆꯥꯎꯔꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡ ꯋꯥꯠꯂꯕ ꯑꯉꯥꯡꯁꯤ ꯄꯣꯖꯤꯁꯟ ꯆꯨꯝꯗ꯭ꯔꯕ ꯑꯗꯩ ꯑꯉꯥꯡꯒꯤ ꯃꯤꯍꯨꯟ ꯁꯣꯟꯊꯔꯕ ꯅꯧꯊꯤ ꯐꯥꯏꯖꯟꯕ ꯍꯥꯏꯗꯤ ꯃꯦꯀꯣꯅꯤꯌꯝ ꯆꯠꯄ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯏꯟꯗꯤꯀꯦꯁꯟꯗꯗꯤ ꯍꯥꯏꯗꯤ ꯄꯥꯛꯅ ꯍꯥꯏꯗꯤ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯂꯩꯇꯦ ꯅꯠꯇ꯭ꯔꯒꯅ ꯅꯧꯐꯝꯁꯤꯅ ꯃꯈꯥ ꯊꯪꯉꯕ ꯍꯥꯏꯗꯤ ꯃꯃꯥꯡ ꯊꯥꯅ ꯂꯩꯔꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤ ꯀꯨꯝꯃꯛꯐꯝꯁꯤꯗ ꯅꯧꯐꯝꯁꯤꯅ ꯀꯣꯚꯔ ꯇꯧꯔꯒ ꯂꯩꯔꯕ ꯑꯗꯨꯝꯕꯗꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯄꯦꯁꯦꯟꯁꯤ ꯑꯩꯈꯣꯏꯅ ꯂꯦꯕꯔ ꯆꯠꯂꯦ ꯄꯣꯛꯑꯝꯗꯥꯏ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯀꯩꯒꯨꯝꯕ ꯕ꯭ꯂꯤꯗꯤꯡꯒꯨꯝꯕ ꯇꯧꯔꯛꯑꯣꯅꯦ ꯑꯦꯕ꯭ꯔꯞꯁꯟ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀோ ꯍꯥꯏꯗꯤ ꯅꯧꯐꯝꯁꯤ ꯃꯁꯥꯒꯤ ꯃꯐꯝꯗꯒꯤ ꯁꯦꯠꯇꯣꯔꯛꯄ ꯈꯔ ꯅꯥꯕ ꯍꯧꯔꯛꯄꯁꯤda ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯁꯨ ꯇꯧꯒꯜꯂꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄꯗꯗꯤ ꯏꯟꯗꯤꯀꯦꯁꯟ ꯑꯣꯏꯗꯕ ꯃꯐꯝꯗꯗꯤ ꯇꯧꯕꯗꯤ ꯊꯦꯡꯅꯖꯗꯦ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯏꯟꯗꯤꯀꯦꯇꯦꯗ ꯑꯣꯏꯕꯗꯇ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯇꯧꯖꯩ ꯗꯣꯛꯇꯔꯗ ꯑꯩꯈꯣꯏ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯀꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯄꯦꯁꯦꯟꯁꯤꯡꯅ ꯌꯥꯝ ꯀꯟꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯉꯥꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯤꯌꯟ ꯁꯤꯁꯁꯤ ꯂꯩꯕꯗ ꯑꯉꯥꯡꯁꯤ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯁꯤꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯆꯥꯎꯅ ꯃꯦꯖꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯂꯩ ꯃꯗꯨꯒꯤ ꯏꯐꯦꯛ ꯇꯧꯕꯁꯤ ꯄꯦꯁꯦꯟꯗ ꯀꯔꯤ ꯂꯩꯕꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ovarian cyst ꯁꯤ ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯕꯀꯣ simple cyst ꯍꯥꯏꯅ ꯂꯩ hemorrhagic cyst ꯑꯗꯒꯤ complex cyst
natragana hadi benign oiba hadi cancerous oiba non cancerous oiba hadi dermoid cyst na makhal natragana endometrioma na ko makhal yam laikhre ado simple cyst sida magi size ki matungina treatment tawe 2-3 cm oiraga da koina hadi masana dum hanjan ki bisu yawe natragana hidak tharaga dum hanjan bisu yawe kayumba 5-6 cm yaukhraga de hidak na hadi masana hanjan basi khara wai aduna surgery da darkar la ani de cystectomy tawbaina hadi cyst to remove tawba ado natraga ade hemorrhagic cyst so adumaina tawe aduga endometrioma dana ade atopa hidak magi treatment laikhre aduna phajan ki bisu yawe aduga phajan daba phajan bangam daba so adum yawe bako endometrioma gamba laiba sidade hadi patient si conceive oibada khara wai difficult oina thoeba adu oibade adum oi kai gamba size to na pixel lakna hidak thaba do da kai gamba size se hanthara aga de adi yam kana saudaba 2-3 cm gamba da dum conceive oi khiba dum yawe ado adi bilateral oina adi animakta ka laiba yaurpa adum bada de hadi angang oiba se khara wai bako adoga dermoid cyst di atopa hadi nakalam da sat khrema gi sidi hadi cancerous non cancerous an lay ado dermoid cyst di ayam bana ikon surgical intervention tawdra di masana phajan ba yaute ba aduna asigi di ikon adum remove tawdri phawbadi hadi dermoid cyst ki da atopa treatment laitre this simple cyst kum bada di symptom adum laite patient ayam bana asymptomatic oy ba ko aduga the hemorrhagic cyst kum bada patient si pain abdomen lai ribana nakan du da right side tara left side tara du nakan du da pain abdomen taw kalle patient se aduga masagi endometrioma haisidana hidi manung si e thoksan baneba hidi masagi yauriba cyst manung sida mens lak pamatam sida mai manung sida so e thokadoine ba masagi mens sepada e lak puda dumaina aduna patient sina hidi mens lak kadaba hafta ma watli ngai sida gi ma puksi kanna na ba yek bahura ne bako hidi endometrioma lairaga de mens lak kadaba hafta ma watli ngai sida kanna na dana hidi yam kanna pukna ba taw endometrioma laiba ganda de ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯕ꯭ꯂꯥꯗꯔꯗ ꯅꯠꯇ꯭ꯔꯒꯅ ꯀꯤꯗꯅꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦꯅ ꯈꯜꯂꯦ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯒꯣꯜ ꯕ꯭ꯂꯥꯗꯔꯗ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯤꯗꯅꯤꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄꯦꯟꯗꯤꯛꯁꯁꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯑꯦꯕꯀꯣ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯤ ꯂꯧꯔꯨꯕꯗꯒꯤ ꯃꯇꯝꯁꯤꯗ ꯀꯔꯝꯕ ꯃꯦꯗꯤꯀꯦꯁꯟ ꯍꯤꯗꯥꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯅꯨꯡꯗꯨꯗ ꯃꯥꯅ ꯗꯦꯂꯤꯚꯔ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ operation tawba yabagi laibra room sin natra kari haibini matungda tawbana phagadra kari adui matangda nung gumba gallbladder da natragana kidney da nung laiba si di ayambana ikoina hidak tharaga oina suppress tawga thamme bako adi symptom la aga su adi hidak tharaga nem thakraga di gumba mana hayang angang du una khraba matung do oina di surgery do ikone tawoina patient advice taweba appendix ki so adumanga adumaina ikona symptom do nam thaba yaraga di nam thare natraga di emergency yamna oiraga di emergency da dum tawki baso appendix dum la thoki baso dum yaw oh haida akhoi angang da karisu effect atai tai khodong thingai oba disadvantage kum adi laigra laite adugum kaisu laite ba Lilong bulletin bu yengbiraga ngasigi asum laba akhoi doctor unezabagi tanja sida miam punamang na toba matam da su tongan ba issue sing problems sing information sing chana chunaga da update tawjarke loinana miam na amuka like share follow amadi comment tobidana akhoi channel Hariba akhoi Lilong bulletin asibu miam na cooperation amadi support tobi haina miam punum ki puning chin sinjeri thank you all